PR Lengang Miyamgi Kolaugi Mayokta Sangai Festival Pangthokpa Yaningde IDP Singbu Mayumda Hana Changhan Gadabani Haiduna Ngasisu Tongan Bamafam Singdigi Lakpa IDP Singna PHOUGAKCHAO Ikai Fauba Khongchat Chatkre Hiramasigi Matang the Impact News ki reporter Elangba Musuktagi Paudamama Ma'am Krumzeri Hauze Hakna Lady Bampamasi Waktagi Sericulture Complex Manunda Laiba Kugi Maruina Susampur District Tongan Bamafam Singdagi Lakba IDP Singna Laiba Relief Camp Adugi Manundani Haiba Relief Camp Asida Laiba Mio Singna Maruina Ngarang Asi Susampu Maite United Committee na Manipur Langna State Asida Hausik Asi Kugi Santi Lay Hai Daduna Sangai Festival si Pangthok Labanina Susampur IDP Sing Masama Sagi Mayumda Koi Sangba Horagani Haiduna Ngarang Sangba Homatamda Koi Kongjang Changsilakanda Maige Anigi Marakta Sauna so open Yauna Kraba Matung Koi Susampu Maite United Committee na Ngasidaki Tongan Kongjang Ke Ama Sangsingani Haina Lauktokiba Duki Manungchanna Haiba Koi relief camp asi dalaiba tongan ba IDP sing amadi Manipur ki tongan ba mafam dalaiba IDP ke ana saruk yarakanda haiba kokta gi sericulture ki relief camp asigi mamang dagi haurakanda koi ngasi asi koi makhata na Susampur tamna koi IDP sing asi rally satpani adubu haiba rally satiba IDP sing adu Bisempur District Police koi Indian Army aduga koi CRPF amadi Rapid Action Force ki Masing Yamlo personal singna tongan ba mafam ani da thatlaba matungda haiba rally adu koi PHOUGAKCHAO ikai area dagi koi thingduna makhata na 100 aduga mafam adudagi halakanda hoji hangna laiba kwakta gi sericulture complex manung asida hoji asi Manipur gi tongan ba CSO sing aduga Manipur gi atopa mafam singdagi lakpa koi IDP singi tongan ba loop singa mafam asida mifam pangthoba matungda hayengdagi haurakanda koi nan pe tongan ba khongjang mayam ma laukthokre aduga hayeng su makhata na koi hana sangsilamba khongjang sing adudagi hen chawba tongan ba khongjang ke ama leptana sangsilakanda laingang na paikhalaiba skumlaba koigi Manipur ki irang asigi waro sin poraktingaida Manipur si santi laire haduna malem gi miam mamangda koigi president run gi lainga sina paikhalaiba khongthang asigi mayokta koi tongan ba khongjang ke ama koi sangsin gani haibagi warep sing laukre aduna haiba warep sing asigi matung ina koi paikhalakpa tongan ba ano ba agitation ke ama koi Impact News ki maikei dagi su koi makhata na koi pudun laksake Sangai Festival Pangthok ke haiba obataragadi aikoi hana resettlement on bio aduga aikoi hujik mayai chabukta legiba aikoi gi lifeline oriba national highway ani makse hangtok bio habneba aikoi je isa gi yumda Ramdam sida hanjalan biyoba maramdi aikoi hujik sahi aniga makhaise borana phanekna pirona khallaga leibase matai manau karai dano manau nupi karai dano gyan men ta debi sahi ani makhai leibase aikoi gi chanabi chana kanglon thongolon bebar se matai mo ibigi khoise mangsala abane base hujik se aikoi makhata na aikoi hariba IDP gi organization taruk kim lojing loya periphery area gi adudagi Susampur more kangpopi aikoi pullaga hujik aikoi ngasi sidagi henba khongjang hayeng changchanaba aikoi lebak miyam khangna koi punna lakthok charakani habsim tanga aroiba thamjagi ngasi gi onati akhoi kwakta gi area sidagi ngasi gi tongan ba rally chalab matung da hujik mifam bangthok kanda tongan ba koi paudam sing akhoi ngasi gi na miyam da tamjari loinana koi hayeng asi ngasi laukhiba warep sigi matung ina Manipur gi tongan ba mafam singda kari anoba miyam gi yaning da ba khongjang sing lakpage haiba dudi miyam na ngaimina si loinana koi IDP singi loop singi maikei dagi di koi hauzik koi paliba president run gi lainga asina IDP singi mathakta yeng iba miyeng asigi mayokta sangsilliba asumba tongan ba khongjang sing asida Manipur miyam aduga Manipur da leiba CSO singna mapung phana mateng pangbiduna akoi IDP singna taliba makoi masa gi mayumda hanjilhanba Manipur gi national highway sing open tahonba aduga kai Manipur da tangdu laita porakpa ising ba tongan ba demand sing asi phangnabagi namakta ama toina thabak tongina se haiba wapam sing kya leidi aduna haiba update sing Impact News ki makai dagi koi tongan ba numit sing gi update sing Manipur myam da koi paulum jage hauziki enadi koi kwakta dagi myam da pautam jari ba isai lamu musu